Yumnam Kemsan Mutaramathi Subha Manipur Legislative Assembly Speaker Wena Khankre Pangal Sanging the BC Singba Government Mai Pakre. UNC President Gaidon Kami Madilup Asigi Publicity Secretary Sankal Stephen Ngasi CGM Impal East Court na Maralai Tihaina Thadukre. District Teresem Kibagi Mayokta BJP Singba State Government na Honorable Labadi Tumin Laitokoi Haina Okram Iwabin Pongukre. Amasung Council Loba 12 class ki parikya puna mahirul sing kutaruk sabe ni puna sab yad nang asida ki haukre ahobun mita mahirul tara hong litan pukre maya bukrum jari adomni ambiri bas impact news ni ai taklamam siam kanen hauze pungja si phawbagi marba paw sing miam de pizari yumnam kemsan singabu taramathoi suba manipur legislative assembly ki speaker wen khankre BJP na thangalakiba thajaba lobagi bota speaker thadana MLA kuntrani thoida mai pakre Ngasagi mapung faba speaker khanbagi board ado ayupung tara makhai taba matamdagi sathaba hauki speaker famgi damakta congress dagi hana minister oiramba Govindas Konthauja amasung BJP gi maikai dagi yumnam Kemsan Singha Mikhal Thengnaki Protem speaker oiriba V Hankhalian speaker famgi damakta government pairiba BJP gi maikai da Kemsan na speaker oinabagi damakta ahanba motion thangat hanki BJP ki motion thangat palore bamatungda opposition oriba congress makhoi gi speaker gi mirep Govindas ki motion thangan ki punna BJP ki maikai dagi MLA kuntrama thoina Kemsan bu speaker ohenna bagi damakta motion thangat ki congress ki oine MLA kunmanga na motion thangat ki motion thangat na ba lore bamatungda protem speaker V Hankhaliana voice vote oina laurasi haina thamki voice vote ta Kemsan gi maikai dagi ice haina lauki tungda ice na helabanina Eyes have 8 haina ahumlak laudana Kemsan speaker khanle haina lauthoki Kemsan speaker khanbaga loinana minister Biren amasung opposition gi lusingba okram iwabi singhaga punna Kemsan bu speaker gi fam phauba thinjinki speaker weraba Kemsan house ki member singda mark bu speaker oibad ayaba pibagi damakta thagaba phongdoki Minister Biren amasung opposition gi lusingba okram ibobi singa yauna MLA singna nauna speaker khalaba Kemsan bu taram opagi warul thambaga lunena asan mirai naidana speaker na while tawrakani haibagi thajaba house thamlaki speaker na makha taba agenda lakhatringaida namiyum pung tarani thoi makhai fawba proceeding adu yaithoki Anisaba proceeding Haubaga, Chief Minister N. Birena Ahanba Business Advisory Committee report House the Thamki report adu member Matana Ayet Papirak Tabadagi Speaker na pass Tauri Hanalau Thoki report Thamba Loraba Matungda BJP ki Pangal Sanging Taubaki agenda Pukhalaki Speaker na Chief Minister Birenda Mahaki Pangal Sanging motion House the Thamnaba Kangan Bagaluna Chief Minister na Pangan Sanging motion table the Thamki Pangal Sangyengi board Lauram Daida opposition ki MLA TS Joy Kishan na board se secret ballota oina thadana si haibu wafam thamki speaker na secret ballot tawdrasu yai voice vote oina tawgani haina house thamki speaker na BJP bo sagat pamioi singna ice haina laubiu yaninda ba kangmu singna nose haina laubiu haiki voice vote aduda ice haiba kholauna henbadagi ice have it haina ahumlak hairaba matungda BJP na Pangal Sangyengda mai pakle haina speaker na lauthoki ngasiani soba session hobada business advisory gi report table da thamlam dabadagi house da ngaihak wangang nakhi No, you see in a democratic country, you see when the region is out, we got only 28 numbers. Out of 60, we should have to be 31st, 31 at least. But unfortunately, one has left. That is due course of law. That will definitely take action. And now we are in the minority. We should have to respect the verdict of this people. So that's why we are sitting in the opposition. It is the only beginning. I thanks to my colleagues, honorable ruling MLAs, as well as the opposition MLAs.
nothing trouble were taken place inside, and the voting was smoothly owned, and the opposition group was cooperating with us, and I think it is a great success, and so that we can continue the development work of the state. And now we have started the lifting of the economic blockade, what Honorable Prime Minister of India Narendra Modi ji wants and instruct. And in future, from today onward, we will start to take up the development works and to solve the issues pending in the state. Economic blockade ki matang da matam ko na sarkar na fazin na thamda khiba United Naga Council UNC President Gaidon Kame madi loba segi information na Publicity Secretary Sankel Stephen ngasi Sibjeducel Magistrate Imphal East ki court na maralaiti hai na thadokre nakalamromda court asin na Gaidon Kame madi Sankel Stephen gi complainant singbo thas ki kodare fawada court karaknaba khangan kre ngase upung taramatoi adwaida Gaidon Kanmei amadi Sankhel Stephen Lamphela leba Judicial Magistrate Imphal East ki court puthoki accused ki council state government ki assistant public prosecutor APP amadi investigating officer sing warul taraba matungda Gaidon Kanmei amadi Sankhel Stephen da siriba maral sing asida maral sing da senadi haiduna CGM Imphal East a nautune sorina warip takibani court na maralaiti haiduna while pikraba matungda Gaidon Kame amadi Sankhel Stephen bo yamlaba miyamna harau tayamba galena oki panbe yaba amana Gaidon Kame amadi Sankhel Stephen anigi mathakta mau tadubi amadi nungba police station da tongan ba case taruk sene haiduna judicial remand loktaduna lerakibani ngasi case singa sigi ayu singna court ki mamangda Gaidon Kame amadi Sankhel Stephen bo case singa sida senabagi khudam sangdam laiti haina final report ama pikibani. Then only when we have the political talk, that matter will come up. Still in the agenda. Also the unconditional release, as per the agreement being arrived in yesterday's talked. They already settled. We really appreciate the new government and each initiative. We have positive response. When the talk that matter will come up in the next round of talk, and we'll see the progress of the next round of talk. I hope some positive result will come out. We need the support of every section. United Naga Council UNC na National Highway sing the economic blockade sathaduna tha marirom awaba piramba punamak BJP government na pung khara da lebak asigi awaba ko lakpadagi Kolapagi damakta Rising Sun Club Thongju Waikom Kongnang na Thadorakpa Serol Amada Nungaiba Fongdorakli Nakalamoromda Tribal Youth Council Manipur Amasung All Tribal Disabled Union Manipur gi Serol Amana Nong Thoma Birena Manipur gi Minister Wairakpada Nungaiba Fongdorapakalunena Economic Blockade pu Lengak Asina Lauthok Armangam ki babasu Thakaba Fongdok Narakli Congress Lengakna Miam gi Sapat Thaurangi Kudong Sananaba Anoba District Tarit Sem Kiba ki Mayukta Nauna Lengak Sem Kiba BJP na Lusingba Government Honer Labadi Tumin Laytok Loy Subsana Tenagani Haina Congress Party ki Lusingba Suoriba Hanagi Sem Minister Okram Ibobin Fongdokre Idamasiki Matang Ngarang Namidang Garida Leba Nambol Assembly Constituency ki MLA Loken ki Yumda Paumising Unabada MLA Okram Ibobina Makata na Fongdoki Bada BJP Lengakna United Naga Council UNC na Anoba District Sem Kiba ki Mayokta Numid Samaga Kuntrama Pani Supna Satarakiba Matam Kaktaba Economic Blockade Handon Kibabu Congress Party na Taramna Oi Taubadabu Sakti Painaba NSN IMGA Understanding Lainaba Oragadi Democracy Bu Masaktian Bani UNC na Satakiba Economic Blockade ki Watok Loishinaba Congress Lengakna Honaba Yaba Honaram Kibani Prime Minister Narendra Modi na Imphal da Mikhalgi bot khomba laklama matamda BJP na Manipur da Lengak Pairabadi pungni punipan ki manungda blockade lokthokani fongdo lamba matung ina lokthokle adabu karigomba BJP ki Lengak Lairamdrabadi Makhata na economic blockade tahulngatori barahaina wahang hangke loinana Union Minister kaya Imphal da Laihanduna upay ama natraga upay ama sijinaduna BJP na sakti painaba host trading tawasi Congress Party ki oinadi pungning thawgati haiki UNC ne state government ki representative ne tripartite talk tawduna Manipur ki praja sing kham thengna
awaba mayoknarambadu ngasidi economic blockade indefinite economic blockade to lip tawre haiba tabada Manipur da leiba praja section khuding magna harauba poamgani kariguma BJP na sason tawramdragadi masigi indefinite economic blockade se Manipur ki praja singse sige sijau wage wajo dum makha dum indefinite blockade se dum chatha ngadori bra haidna koina Congress party ki maikai de question to ki dong asidi sab sana Congress party na single largest party waibani araiba sakti upai sizinadna even horse trading party amadagi amada chongtok chongshin tawbusi last 15 years Congress party di sigumbasi khoi encourage tawdi Taramathai Suba State Assembly election da Jiribam Assembly constituency da independent merep oina mai palakraba Asawuddin Kananu haibasi masak khangdok piu amasung mahakpo political party amatana saugatpa yaroi haina desamna sectionwa phongdokre ngarang desamna sindana sogol moirang lerta leiba ibudau khamlangba community hall da pangthokiba miyangi mifam da wafamasi desamgi maikaidagi phongdokibani mifam maduna laukiba warip singi manungda Manipur government na lamdam asigi asengba yalomi amadi mitop haibasi kananu haiba nainaduna Manipur Legislative Assembly na masigi wahanthok pifam thoi amadi mitopki akaknaba wahanthok ama lemnadri fawba mitop na miyamgi mihut oiba yaroi haiba yauri Metop Mian Singbo Manipur ki laingakta saruk yab haibasi India gi constitution gi matung ina lali haiba khanglabadi yellomi singi hak kanana constitution amendment tawduna special constitutional provision ama semduna Manipuri singna yellomi kanana ba hak pifam thoi haiba warip lauki bagalunana mitop amadi yellomi masak khangdok naba miyam gi oiba mifam pangthok pham thoi haiba warip lauki Miyangi mifamadu da sarya ke ba resource person singdi Manipur University ke Professor N Sanaton amuko gi president oramba KT Rahman amadi atopa tongan tongan lup singi lusing basing yauki Yellowi na tabamiyoy amada laivaki arunathub amasung sakti sinabahai basi political danger amasung financial danger oigani haina leadership council of thangta Manipur na thadorapa chelo amana khangalakli Manipuri singbu kananaba inan constitution asi nauna semdok tri fawba Yellowi na tabamiyoy amata MLA gi election da candidate oiba yaroi haibasi mayek senglaba wafam ni haina serlo sinama kha tarakli Council of Higher Secondary Education Manipur na lauba class 12 ki exam ngasidagi haukre Handak sahi ki oina puna mahiroi lising kuntaruk samri nifu exam thana da beming sanke masida nupi masa singi apun mama singna lising tarani thoi ga sanipan kuntra taret ni aduga nupa masa mahiroina lising tara humdoi satuk ahum ne exam thaga dori apun mama mahiroi singa sigi manungda Stringi oina mahiroi lising taruk sabri humdoi science ki oina mahiroi lising tara mapan sabri mari amadi commerce ki oina mahiroi supnagi saunga humdra humdoi khaktani Ngasidagi hauduna April kumati fawa pangthokpa exam asida council na senduna Manipur gi singamadi tamgi lam singda punna center mafudra thamduna exam asi pangthokle Imphal West district ki oina tongan tongan ba school singda punna center kunmari thamle Imphal East ki oina district ki oina center taramathoi Thawal district ki oina center taramari Bishnupur district ki oina center Nipan Sandel Sursampur amadi Kaksing district ki oina center mari mari Jiribam Noni amadi Tamelong district ki oina center ani ani thamle loinana Kangpopi amadi Sanabad district tana center taruk taruk thamduna exam asi pangthokle ngasidagi haurib exam asida tongan tongan ba school singda yamna section na exam asi pangthoknare mairu singna get hack sanglakpadagi masada kari yauri kari yaubagi haiba ningtin sek tawraba tungda exam hall da sangaduna nataba pambai sijinatanabagi thabak paikhatpagi mami chauna taki school singi principal amasung vice principal singna su mahiru singna nataba pambai sijinatanaba sem sare haina phongdok narapagaloina mahiru singda yafa paujel su pirki Satra 524 Tavani Commerce School ki Satra Aktani or Yam Parkaji Hajana Tona with the Makta Pambai Yam Lokachare Yan the frisking to Yang body shirts Katona or Moi Poche Mayam Sima Panda Law in the Tamamaga among the Tajan Jakivan. I was asking I am 20 Amada Anigi Sanga and Tajan was asking. The Shah Singda Parka Hajana Tonaba Mangoloinaba Paujan Pijeri
ꯑꯗꯨꯒ ꯅꯠꯇꯕ ꯄꯥꯝꯕꯩꯗꯤ ꯇꯧꯗꯅꯕ ꯑꯩ ꯁꯨꯝ ꯏꯁꯥꯒꯤ ꯁꯥꯏꯠꯇꯩꯁꯨ ꯍꯥꯏꯖꯔꯤ Council of Higher Secondary Education Manipur na lauba class 12 ke examination ngasidagi haukhre nakalamromda haukibu chahi manga asida pass tawbugi sang asi asum hantharakli English ngani ka taraga ni thoida chada marfukuni thoi pass tawduna khwaidagi yamna chauna mai pakpa mo aiki lorena English ngani ka tara humdoida chada marfuga ma thoini English ngani ka taraga marida chada humputra trukni English ngani ka tara manga dana humfuga ma thoini lorena haukiba English ngani ka taraga tarukta pass tawbugi chang asi humfuga manga oiki handak sahi gi oina pass tawbugi chang asi kaya orakadagi haibududi mayam punna taika haidokpa phau ngaiminaba tari camera person direct laisam lorena pawrum jari bai khetramayum premchan impact news Imphal Council amasung CBS na loba class 12 ke examination sing center sing da dia samgi thomi sina koina satuna yeng silubada regional college ki authority sing na cooperation pi da bamadi taba nuai tabu wahi wata kaya sijnaraki haina mahirulup asina sirlamada hairakli Waikol Mani Girls College da mahiru sing na nataba pambai sijnabagi thawong thengna ki amasung center asida mahiroi amana Sinnaba Porakpa Aibasi Adu Saidun Yosin Kiba Tenderaki Hairi Nakalamoramda CBS exam center sing Oriba Center Oriba Manipur Public School Amadi Kanan Devi Memorial School da Charang Nabagi Mami Khara Takibanatana Mapungoiba Pamdaba Thawong Sing di Tenderaki di Haina Sierosina Makatana Fongdorkli Maraksida Aikwen Hausa Pamba Paugi Matungina Nasidagi Haugiba Council Loba Class 12 ke exam asida Punna Center Ahumdagi Mairi Tarahumdoi Tanthokre Hari Natapa Pambai Sinabagi Namata Tantoki Mairu Singadugi Manungda Damdai Christian College Dagi Punna Mahiru Taramatoi Tantoki Adugatopa Center Nidagi Mairu Among Tantoki Haina Pau Pirakli Makatapa Pauda Manipuri Student Federation MSF ki Thomi Amana exam holder Sangduna Mahiru Amagan Sat paper Paikat Lubadagi Irang Tokre Todo asi ngasi Council Loba Class 12 ki exam ki ahan banamita Garida Laiba Human Resource Development Academy HRD Center da Tokibani. Todo asi ki matang da Impact News na phangba paugi matung ina Masana Masabu MSF Thawal Branch ki Executive Member ni Haizaba Muhammad Faris Khan Kabami Amana exam holder duty taba Invigilator ki ayaba yaudana mahiroi amagi answer paper paikatuna set tauki. Natapa Pambai Sujanabagi Kudam Pangdrabasu Mairoi Aduda Apan Bapirak Padagi Hola duty Takiba Invigilator Amadi Security Singna MSF Kitomi Aduba Faki Wang Pong Tobada Sinkum Manada Badagi School Authority Amadi exam duty Tariba Security Singna Maikai Dagi Matung Taudanaba Watimki Pau Sitabada Kosaundaraba Mairu Singi Ma passing the school asigi gate ki wang bada irang hauraki adama pa police na matamsan irang laksin badagi pamdaba thokdok singdi thokidre Nakalamuranda ngasi thokiba thokdodugi matangda masana masaba MSF ki thawmini haijaba Muhammad Faris Khanasi MSF ka karigoma hiram amatada marilena de hain MSF na sengdorakli wenana MSF ki sasinaba ID card faiduna mana apamba tauba asida lup asina haksina lawi haina lup asige president Kundrapam Max na fongdokre ngasi kaisamtong top letter laiba MSF ki office ta pangmis unaba mada lup asige president Max na haikibada Thawbal Moizungdagi Muhammad Seras Ahmad ki masanupa Faris Ahmad Amadi mak loina ba mioi singna ngasi MSF ki thawmis saduna ISRD Academy da thawon kiba thawdok adu laibok thibani amadi namit humni ki manungda Faris Ahmad yauna mahiroi tarukmak Makhoi tarumak MSF da sangjarakadabani haina Kundrapam Max na paumisina fongdoki Faris Khan hai mioesi masa self interest da ISRD Academy da chatuna masana masabu MSF thawal executive ni haijaduna MSF ki mingsina duna ISRD da tawriba irang asi MSF ka hian mailende MSF ki oina khoi exam di towan chapai te JSC ge punna khoi hariba lumani sachai hariba mioesi hojujik Manipur ka study leire Amadi MSF na Manipur miyam na hajaning badi hari MSC MSF melende loinana Manipur leba praja section khudimang na hari MSC MSF ki miuni hari ba thajaba tobiganu loinana hari MSC ga samina kiba mioi taruk nui humni manungda MSF ki head office laktuna sangrak tragadi MSF na aphangun mita masana masada thokba thokdoksing masana masabu daita bujagadani Kaksing Police Station ki manung sanba Irengban Khulgi Pukri amada Class 12 exam thagadabi nupi ama sidun leramle
लेखिद्रबी नुपी अदुगी ममिंग लाइटोंजम सनालेम्बी सनु सही तरानिपान अपोपगी मिंगना लाइटोंजम रोहिदास एलिस इनाउबी कवी कक्सिंग पुलिस स्टेशन के मनुंग सनबा इरेंगबन हवाईरौ लाइबुंग लेकाइदगिने लेखिद्रबी नुपी असिगी इम मनुंगना फोंदोरपदा महाक असी कक्सिंग हायर सेकेंडरी स्कूल दा क्लास 12 तमदुना ngasiदगी हौरिबा क्लास 12 की एग्जामिनेशन थागदब महिरोइने ngarang numidang waram yumdagi thokibadagi hanjilakidabane adumappo sian ki songkiba oiramba yai haina ngasi ayuk pau halakpa ngainari ngaida mayumdagi irap laptana laiba pukhri amagi mapalda nupidana tongkiba champal ama taramba thengdarapadagi singnaduna pukhri manungda kumdana thibada pukhri manungdagi asibak sangwina pangkibani asibak sang adu lakolakpa matamda tha tare lomgi oigadaba angang amasu naupuduna poklaga leramba thengnaramki amasung angang adugi खोईरीसु तलमद्री हाइरी अमरोम लेखिद्रबी नुपी अदुगा मरी लेने हाइना थाजब नुपा अमसु ngasi ayuk नुपी अदुगी युम मयादा लाकलंबा लेकाई मियामना थेंगना होखी थौदोक अदु मतौ करना थोक्रिबनो हाइबदो हौजिक फावबगी ओइना चपसाना खंगबदि ngamdri नाकल अमरोमदा लेखिद्रबी सनालिम्बी के थौदोक असिगा करी मरम दगी थोकी बनो हाइबसी सबसाना थिगतुना असुम्बा पुथोकदबनी हाइना ऑल मणिपुर स्टूडेंट यूनियन एमसुगी चेरुलमना अपील तौरकले खोनाई असिदा मोरल मांगथरकलिब अमदी नुपी ओइबी सिंगदा सथरिब क्राइम सिंग असि मतम साना यंगसिंदुना मरा लेब सिंगना मतिक साबा चराक पिहौद्रबदी मखा ताना थोनदब थौदोक सिंग थोलखिगनी हाइनासु सेरुलसिना मखा तारकले थासगी तरा तरेता लांगोल सिंगोइदा सखंगदब सिंगना हालगा होंदोक लमलबा अजय कुमार साहौगी असी भक्चांग इम मनुंगी म्यूजिक रिम्स मोक्तगी लौख्रे मिसी सिग मतांग सेमकिबा जेसी की म्यूजिक सिंगना ngase उक्सी मिनिस्टर नोंगथोम बिरेनगा उनबदा लेंगा की माइकैदगी लेखिद्रबगी इमुंग मनुंगदा पिफम थोपा कंपेंसेशन पीबा अमदी मिसी असिदा सेनरिबा म्यूजिक लोगी मतुंगिना सेराक पीगनी हाइना थाजब पिरकपदगी असी भक्चांग अदु लौखिबनी हाइरी अवालैबा की मैतई सिंह अमदी मणिपुर की मैतई सिंह की मरक्ता मरी सेसिननबा होनरंबा मंडले बामो लेकाइदगी कक्सिंग ताबम सुंदर गोपाल शर्मा लेखिदबदा रिसर्च फोरम मणिपुरना अवाब फोंदोरकपगलुनना मिफम पांगथोखिबगलुनना रिफॉर्म की चेयरमना अवाब फोंबम पांगथोखरेन फोंदोरकली हौजी मतंग अस्वाइदा ब्रेक मतंग लौजगे मणिपुर मालिम के तोंगान तोंगान बा ई पाउ सिंगलुनै कोई ब्रेक तक यामना थुना हजरके इंपैक्ट न्यूज पो मेंगता दलेबियो ब्रेक मतुंगदा तरान उक्सरी हौजी मखादा पाउदा मणिपुर असि नौमई योनबा ड्रग लालोन ममदी नुपी लोनबना सासोन तौबा मफम अमा ओइरे हाइना मणिपुर वुमन कन सर्विस नेटवर्क की फाउंडर बिना लक्ष्मी नेप्रम फोंदोक्रे वफम सिंह असि लेखिद्रब इरोम रोजगी तरुक सुबनिंग सिंह थौरम गरी एयरपोर्ट रोता पांगथोकिबा अदुगा मरी लेनन फोंदोकिबनी बिना लक्ष्मी नेप्रम हाई लमदम असिद मियोई लिसिंग कुन हेना सीखरे नुपी लिसिंग कुन हेना लुखरा ओइदुना अवाबगी मसक ओइदुना पुंसी लेली ngasiga thorom aduda sar yakiba senior journalist yamem lavana irom roza misiga mari lenana lamdam asigi civil society organization JC media house amadi mera paibi singna tumina lekiba yamalaibak thibani haina phongdoki Manipuri BJP lusingba anabu government asina miyamgi wakat fam oigataba state asigi human right commission higanan bagi matam oire haina su yamem lavana mailaba authority gi boning singsen ki Manipur na husik lai riba phibam si ihing na hing taba leipak ama oiri aduna akhoi su thigat le lairuk lai shugi mangal si oza oiraga na loiradra oide na kanna jeni de research tawi nongmai se kana na akhoi gi lamda pusala ai basi nongmai thijan no matam da drugs su yaurame for every 1 kilogram of heroin trafficked 9 mm gun nama free le aduna akhoi gi leipak si nangthau palamba leipak Maitra bak kang leipa hariba nungsira ba leipak si huzikti nongmai yon ba nongmai karbar taw ba rak la lon ba nupi lon ba adugu mana khoi gi sarkar paile
थासगी तारीख कुनमंगा फाबगी मनुंगदा लौमी मियामदा गवर्नमेंटना लेपा ममलदा हार फंगबिनबा ऑल मणिपुर प्रोग्रेसिव फार्मर्स एसोसिएशन अम्फागी माइकैदगी फोंगदो गवर्नमेंट की पुनिंग सिंगसिलकली ngasi manipur press club ta pangthoki ba pawmi singuna bamada association asigi president luang samam donona longmi singna urea marang kaina fangdaba madi phanglabasu mamal tangna phangba maramna angan phau amadi manamba sing thabada awaba kaya mayoknari government lepa mamalda urea bag amadi lupa chohum manga pirabasu market ta lupa 7 tagina sanipan fawada yonari agriculture department ta marang kaina urea store tawduna lerabasu longmi singda yanthoktabana awaba kaya mayokna hali haina penda phongdoki mangna makha taraduna hiramasigi matangda mailaba singna miyeng sangbiduna district khudimakta outlet hangdok pidana longmi singda urea phanganaba honabiu longmi singi awabasi yengbiraga atuba matam chief minister nasu miyeng sangbinaba appeal tauki loinana thasigi tangkon manga fabagi manungda longmi sinda urea marang kaina phangandaba tarabadi longmi miyam ga loinana association asina agriculture department ki mathakta akanba khongjang sangselagani haiki Manipur gi longmi miyam singsigi awabasi yengbang ngamdabadagi ngasi All Manipur Progressive Farmer Association gi maikaidagi handak lakliba tang kumanga sigi manung sida harsi phangandaba taragadi longmi miyam amadi All Manipur Progressive Farmer Association gi maikaidagi aikoina agriculture gi department da aikoi akanba khongjang sangshin nanabagi damta madugi sabsaba stand tawduna koi lai Laliba Mars Kumapan Maitei gi Sajibu Nomapan Serabu Namin Asibu Lengak Loina Mars Financial Year gi Marilenina Suti Tharoi Amuhai Suti Handokle Amuhai Duna Namin Asibu Hantana Yengbagi Tawangasi Tawbiganu Haina Southeast Asia Cultural Organization Sikona Thadorapa Chairwoman Hairi Lunena Lakaduriba Sahi Kuding the Su Sajibu Nomapan Serabu Asi Suti Adabak Thagadabani Haina Sierlo Sinamaka Tari Bishnupur BJP Mandal gi President oina nau na khalaklaba Nomaithem Ragumani opagi thoram ama pangthokre panbayai hadak pangthokiba taramathai suba assembly election gi mangwinana Bishnupur BJP Mandal gi thau puramba mioi sing party asidagi tokibana mapung faba mandal ama oiba ngamdana lakibani BJP Manipur Pradesh ki President K Babanandana Nomaithem Ragumani bu mandal asigi President oina khalakpada mandal asigi thaumi singna nungai ba phongdoki taramathai suba assembly mikhalda Bishnupur assembly constituency da BJP ki mer oikiba K Krishna Kumar gi ningthau khongda leba yumda pangthokiba thoram aduda mandal asigi thaupuba kayana sak yaki nauna khalaba mandal asigi President na phongdorkibada lakadriba panchayat election asida Bishnupur BJP mandal gi oina afaba mihut thagatuna saukatpa AC ama oina ba pandam thamli haiki All Manipur Student Union MSO gi session lising taratari taramapan tamgi thaupu godaba singi Mikhal Pangthoki bagalunina President oina Manjit Sarangtem General Secretary oina Hobism Salam Amasong Finance Secretary oina Loitam Ojit Kumar Khalle haina Mairulup asigi Cherulamana khairakli Mai Palaba Thaupuroi Singh asigi was loba amadi farm sinabagi thoram laliba mas kun mangada MSO headquarters ta pangthokani haina Cherlo sinama kha tarakli Malangi mafam sinba thongna World Oral Health Day thauram pangthokna bago Manipur dasu Live Mouth Smart Haiba Themda Indian Dental Association Manipur State Branch the Sidona Zenims Cave Conference Hall da World Oral Health Day thauram pangthokre thauram madra sar yakiba Zenims ki Medical Superintendent Professor Elran Misingana aikibada senior section na thambana miyoiba ki haksangda laina tina siendaba Siendana Thambada Chauna Mateng Pangi Yana Miyobagi Personality Amasung Health Fahanbada Asoba Thaudang Lawi Maramaduna Hawal Libatungi Yumidel Wegadoriba Angang Singda Chinya Lunana Thambagi Awareness Matiksana Kangan Bamathau Tai Haina Professor El Ranbina Fongdoki Thoramasi Gamari Lena Masterama Panda Zenim Sasindana Zenim Dental Block the Pangtokiba Class 1 Dagi 8 Fawbada Laiba Mairu Singi Painting Competition Namakobatang Taraba Mairu Singda Manamatum Sing Suyan Toki Dental College Rims Tasu World Oral Health Day Thoram Pangtoki Palan Thoram Asi Department of Public Health Dentistry Dental College
Rims na sindana college asigi library hall da pangthokibani. Young Voluntary Association Wangkai Ningtem Pukri Mapalna, Chief Medical Officer Infal Iska Kusam Naduna, Nomagi Oiba, Free Medical Camp Ama, Wat number 19 da, Asa Singalun in a Pangthokre. Medical Camp Asida, Puna Mui Chamarom, Lying Kibagalina ultrasound, Amadi blood sugar test, Kikudong Saba, Fangan Batanatana, Liam Nahita Langtaxing Suyan Toki, Nakalamoramda, ultrasound, Logadaba patient sing, Wadaurabasu, Mailabas sing na Nungtilpung Ahom Hek, Tabaga. Matam heli haiduna kemasi thadoktan satkiba amadi ultrasound close tawkibadagi patient sing amadi silangi basingda ningba kaiba thoki matungda de asigoma singasi thoktanaba CMO na makha taba staff sing yengsilingba hainasu silangi basingda appeal tawrakli. Nauna Linkatpa Nambol Fitness Center ngasi Nambol Municipal Council gi Chairperson L Biramani na hangdokre. Fitness Center asigi provider oiba L Boinauna fongdokibada hausiki matamda nisana mangalabalamdam asigi naha singi haksang apaba maikaida puraknaba pandamda asigumba Fitness Center amsi hangdokpani haiba wafam thamki lunana ngasige thoramadda bodybuilding sanaroi singna yauna Mera Paibi Singalunena bodybuilding world champion Mr. Araham Bobisu Saryaki. Esqua film production gi Bena Makada El Prakasna direction Pigadoriba Manipuri digital film Asing Bathamoigi Yafatoni Thoram Ngasi Pangtokre. Film Asigi Maruiba male leading role da Silahiba Suras Diki Amasung Denina Sar Yagadori female leading role dana Debita Medina Itwe Amasung Sustrana Yauri. Film Asigi producer Rajita Mutum Amasung story writer Surumutumna Sindra Sungjamida Laiba Puzzleda Pangtoki Batorum Aduda film for Manipur Gisiamin El Suzakant Sarma Theatre Center Manipur President Waripanaba Arun Enterprises Amasung film artist Kayana Saryaki. Normagi oiba creative drawing workshop ngasi Manipur Olympic Vavan Kumalampak ta fang thokre. Meraki creativity studio kai samthong ilamam lekaina sindna pang thokiba workshop adu group ahum thokna khaidoki school marfu hen badagi mahiru singna saryaki. Headquarter IZR South ki Makada 10 sector Assam Rifles na sinduna kilometer chamaga Tramapan gi oigadaba Jesami dagi Mantri Pukri Fawgi oiba cycling expedition ama maipa na pangthokre awang nongpu ki lamdam sing dagi santi oina leminaba ki pandamda Mezo Bikram Raje Boslen Lusingduna Assam Rifles ki mioi kunna saru yakiba cycling expedition adu pangthokibani nakalamromda headquarter IZR South ki Makada 10 sector Assam Rifles ki Kunteres of Assam Rifles na Haukiba Mas Taratareta Ukrul district ki Dazal Home Primary School da sports item kaya yanthokri hairi lunena 9 sector Assam Rifles ki Aniswa Assam Rifles na Haukiba Mas Taranipanda Retired Army Singamasung Assam Rifles ki oiba district level ESM gi mipumamasu pangthokri hairi. Haukiba Mastara Mapanda More Wat number 1 gi ICP construction site bomb Pokhai Lamabu Koki Students Organization case o More na akan mamunda condemn to wafam fongdorakli nakalamuramda PhD gi official singnasu More gi mafam ayamada thaknabi ising sang naina phangandriba si ataba matamda yengsinbi hainasu serlo cinema khatana fongdorakli hauji ngasinoma gi basana gi pau Ahan Matis Bir Sandra Veteran Invitation Football Tournament FC Infal Mai Pakre TS Bir Sandra Singh Football Academy na Sindana Tabung Kokta Laiba Academy Asigi Sanabungda ngasi Sanakiba Tournament Asigi Anisabalik Match Amada FC Infal na Musa Mezo Kulbo Panjal Mari Amada Mighty PK Veteran Football Team Mapanasar Yadana Satariba Football Tournament Asigi Hayang Sanagadab Ahum Subalektana VSAI Thamoi Banamasung Flam Ya School ani lamba taunagani.
Nong singi phibam phattabana maram oiraga ngasi sanagadaba MCA 2020 cricket veteran cricket tournament amadi governors polo tournament yaithokre hai tournament singasi anoba matam ama leptri fawba makhatana sanaroi haina tournament asigi convener thadorakpa sirlamana khangalakle Kuntramanga Soba State Arm Wrestling Championship Mathang Thagi Kunmathori Kulundoi Fawba Pangtolagani Manipur Arm Wrestling Association gi Miang Makhada Kongpal Students Club na Yumbu Oidana Championship asi thas gi taratretagi taramafan Fawbada Pangtokani haina Tauramba Championship asi hauji satari class 10 12 ki exam leba maramna yaithokibani ngasi mapal kangjibung da leba Athletic Association Manipur gi office da Pangtokiba press meet ki tharum amada Kongpal Students Club ki executive member and Nobo amadi Manipur Arm Wrestling Association gi chairman ke Sarasandra Anina championship asida saru yaga da sandaroi singi mafamda pauzil pirakli Metric parikha amadi 12 parikha laukthorapdagi maram oiraga akoi April gi tang kunma thoi dagina April gi tang kulumdo pangthogani masaida akoina hana pijagi wet aduda sanori khudimokna registration tawina ba tang 13 sida wet on ba yawina ba कोई चिंजरी बसिंग माइके देगी नोलुक्चरी सिगुम्बा चैंपियनशिप अछि अकोगी एप्रिल की तांकुमा थोइदेगी न कुलुम दोइबोक्सी मणिपुर लैबा ऑर्गेनाइजेशन लुम अमतना बन ब्लॉकेट तविदनबा चिंजरीबा कोंपाल स्टेडियम क्लब मदि मणिपुर आर्म रेसलिंग एसोसिएशन माइके देगी नोलुक्चरी Ideal Club Sagolman Tera Kaitel gi mudra mathorek suma mapok komon gi tharom gamari lenana Manipur gi masak nairaba sandaroi singda asama kudol kaya piduna sandaroi sing puning thagot kre Ideal Club Sagolman Tera Kaitel amadi kanglai bodybuilders gym anina kusam naduna pangthokiba tharom aduda international woman bodybuilder laimasanu international player thingmaizam ongbi sarita amadi international taekwondo player and dynamisung national player El Neta model physique El Gulsan bodybuilder El Risikanta da club asigi mai mioi kayana ngamjaba khodol pot sing piduna sandari sing asigi pungning thagot ki tharamasi Mavagi advisor ek ibotomi amadi El Gauramani ani galunena Ideal Club Sagamatera Kaithel gi hana thau puram amasung hauja haujik thau puri bami kayana saruyaki Hauja arubada maruba paamuna pizari Yumnam Kemsan Singa Butaramati Suba Manipur Legislative Assembly Speaker in Khankre Bangal Sanging the BJP in Singba government Mai Pakre UNC President Gaidam Kamaya Madiluk Asegi Publicity Secretary Sankel Stephen Ngasi CGM Infal East Court Amana Maralai ki hanin hadukre District Tarisem ki bagi mayokta BJP listing basat government na honor labadi tumina leithok lo yahaina okram ibovina pongkre Amasung mahiroi listing kuntaruk sabri nifuna staru yadana council of higher secondary education manipuna loba class 12 ki exam masita ki haukre awban bita mahiroi tarahum istan tokre